ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗꯒꯤ ꯄꯔꯥ ꯇꯝꯒꯦꯕꯨ ꯍꯥꯏꯔꯒꯗꯤ ꯄꯔꯥ ꯇꯝꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯅꯤ ꯇꯁꯦꯡꯕꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯕꯗ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯍꯥꯏꯕꯤꯕꯗ ꯇꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯊꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯁꯦꯝ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯁꯦꯡꯕ ꯄꯔꯥ ꯇꯝꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯂꯥꯏꯔꯤꯛꯀꯤ ꯃꯁꯛꯅꯤ ꯈꯨꯗꯝ ꯄꯥꯟꯗꯝ ꯁꯦꯡꯂꯕ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯗꯝ ꯄꯥꯟꯗꯝꯅꯤ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯝꯕ ꯃꯑꯣꯡꯗ ꯑꯩꯅ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯍꯦꯛ ꯌꯦꯡꯁꯤꯟꯖꯕꯗ ꯑꯩꯉꯣꯟꯗꯁꯨ ꯄꯔꯥ ꯍꯦꯛ ꯑꯣꯏꯕ ꯌꯥꯎꯏ ꯃꯗꯨ ꯑꯃꯗꯪ ꯑꯩꯅ ꯁꯤꯌꯔꯤꯡ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯨꯃꯥꯡꯒꯤ ꯃꯇꯣꯟꯗ ꯄꯥꯛꯄꯅ ꯐꯨꯠ 9 ꯄꯥꯛꯄ ꯑꯗꯨꯒ ꯁꯥꯡꯕꯅ ꯐꯨꯠ 19-20 ꯁꯥꯡꯕ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯂꯝ ꯍꯥꯏꯕꯗꯤ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃꯈꯛ ꯒꯥꯔꯗꯦꯟ ꯑꯣꯏꯅ ꯁꯦꯝꯒꯠꯆꯩ ꯍꯥꯏꯔꯤꯕ ꯒꯥꯔꯗꯦꯟ ꯑꯁꯤꯗ ꯁꯨꯃꯥꯡꯗꯩ ꯈꯔꯗꯪ ꯋꯥꯡꯅ ꯊꯣꯡꯒꯠꯂꯤꯕ ꯁꯔꯨꯛ ꯑꯁꯤꯗ ꯄꯥꯝꯕꯤꯁꯤꯡ ꯈꯔꯈꯛ ꯍꯦꯛ ꯏꯟꯅꯅ ꯊꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗ ꯁꯂꯥꯠ ꯍꯪꯒꯥꯝ ꯑꯗꯒꯤ ꯍꯩꯅꯧ ꯑꯋꯥꯊꯕꯤ ꯑꯃꯗꯤ ꯎ ꯃꯣꯔꯣꯛꯅꯆꯤꯡꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩ ꯁꯥꯠꯄ ꯄꯥꯝꯕꯤ ꯈꯔꯁꯨ ꯊꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯌꯦꯡꯁꯤꯟꯖꯩ ꯃꯈꯣꯏꯅ ꯄꯤꯛꯄꯗꯒꯤ ꯆꯥꯎꯈꯠꯂꯛꯄ ꯑꯃꯁꯨꯡ ꯃꯗꯨꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯅ ꯀꯪꯈꯤꯕ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯁꯤꯟꯖꯩ ꯃꯔꯝꯗꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯑꯍꯥꯟꯕ ꯃꯤꯆꯥꯟꯅꯕ ꯃꯐꯝꯁꯦ ꯑꯗꯨ ꯑꯣꯏ ꯃꯁꯤꯗꯒꯤ ꯑꯩꯅ ꯈꯪꯖꯕ ꯑꯃꯗꯤ ꯑꯋꯥꯊꯕꯤꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯋꯥꯊꯕꯤꯁꯤꯡꯁꯦ ꯆꯥꯎꯕ ꯈꯦꯠꯅꯩ ꯈꯔ ꯑꯃꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯨꯠ 10-15 ꯍꯦꯟꯅ ꯋꯥꯡꯕ ꯌꯥꯎꯏ ꯑꯗꯨꯒ ꯑꯃꯈꯛꯇꯪꯗꯤ ꯂꯦꯐ ꯁꯥꯏꯗꯇ ꯍꯧꯕ ꯑꯃꯈꯛꯇꯪꯗꯤ ꯁꯨꯞꯅꯒꯤ ꯐꯨꯠ 3ꯃꯨꯛꯇꯪ ꯍꯦꯛ ꯋꯥꯡꯏ ꯍꯥꯏꯔꯤꯕ ꯊꯣꯟꯒꯠꯄ ꯁꯔꯨꯛ ꯑꯁꯤꯒ ꯁꯨꯃꯥꯡꯒ ꯇꯥꯏꯅꯕꯗ ꯀꯨꯊꯛ ꯇꯧꯕ ꯃꯐꯝꯗ ꯍꯧꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯆꯦꯟꯕꯗ ꯆꯣꯡꯕꯗ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯡꯅ ꯊꯨꯗꯦꯛꯄꯗꯅꯤ ꯑꯩ ꯈꯪꯗꯦ ꯃꯌꯥꯏꯗ ꯄꯨꯔꯛ ꯍꯦꯛ ꯇꯦꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯨꯝꯈꯠꯇꯅ ꯊꯝꯃꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯇꯦꯛꯄ ꯃꯐꯝꯗꯣ ꯁꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯝꯕꯤ ꯑꯃꯒꯤ ꯁꯀꯜꯗ ꯂꯥꯛꯑꯦ ꯁꯛꯐꯝꯗ ꯂꯥꯛꯑꯦ ꯀꯔꯤꯒꯨꯝꯕꯁꯨ ꯈꯣꯏꯔꯦ ꯌꯦꯡꯕꯗ ꯃꯁꯤꯗꯒꯤ ꯃꯍꯩ ꯄꯥꯟꯒꯅꯤ ꯀꯀꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯊꯝꯃꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯈꯜꯂꯨꯔꯦ ꯁꯀꯜꯗꯨꯁꯨ ꯌꯥꯝꯅ ꯊꯤꯔꯦ ꯁꯛꯐꯝꯗꯨꯁꯨ ꯌꯥꯝꯅ ꯊꯤꯔꯦ ꯑꯗꯨꯒ ꯃꯍꯩ ꯄꯥꯟꯒꯗꯕ ꯃꯑꯣꯡꯁꯨ ꯃꯥꯟꯗ꯭ꯔꯦ ꯃꯁꯤꯕꯨ ꯐꯣꯏꯗꯠꯇꯅ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤꯔ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯈꯜꯂꯤ ꯂꯩꯖꯁꯅꯨ ꯄꯥꯟꯕ ꯄꯥꯟꯗꯕ ꯂꯩꯖꯁꯅꯨ ꯑꯉꯛꯄꯗꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯃꯍꯩ ꯆꯥꯈꯤꯕ ꯑꯗꯨꯅꯤ ꯀꯌꯥꯝ ꯌꯥꯝ ꯄꯥꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯤꯕ ꯑꯋꯥꯡꯕ ꯑꯋꯥꯊꯕꯤꯁꯤꯡ ꯐꯨꯠ 10-15ꯃꯨꯛ ꯋꯥꯡꯕꯁꯤꯡꯁꯦ ꯁꯤꯗ ꯄꯥꯟꯕꯗꯒꯤ ꯃꯉꯣꯟꯗ ꯄꯥꯟꯕꯗꯨꯅ ꯍꯦꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯈꯤ ꯑꯗꯨꯒ ꯐꯖꯈꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯁꯨ ꯆꯥꯎꯕ ꯄꯤꯛꯄꯒꯤ ꯋꯥꯐꯝ ꯊꯝꯈꯤꯗꯅ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯐꯝ ꯊꯝꯈꯤꯗꯅ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯃꯇꯤꯛ ꯃꯒꯨꯟꯗꯣ ꯇꯁꯦꯡꯅ ꯃꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯃꯕ ꯄꯨꯟꯁꯤꯗ ꯑꯣꯟꯊꯣꯛꯄ ꯉꯝꯃꯕ ꯃꯦꯍꯅꯠꯀꯤ ꯍꯣꯠꯅꯕꯒꯤ ꯁ꯭ꯇ꯭ꯔꯥꯏꯞꯀꯤ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯃꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯈꯔꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯍꯩ ꯌꯥꯟꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯐꯕ ꯁꯥꯒꯩ ꯏꯃꯨꯡ ꯃꯅꯨꯡ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯒ ꯖꯤꯅꯤꯁꯀꯤ ꯃꯑꯣꯡꯗ ꯂꯥꯛꯄ ꯄꯥꯔꯤ ꯄꯨꯔꯤꯁꯤꯡ ꯑꯗꯨ ꯃꯁꯛ ꯅꯥꯏꯕ ꯐꯅꯌꯥꯝ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯖꯤꯅꯤꯁ ꯍꯦꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯖꯤꯅꯤꯁ ꯂꯥꯏꯄꯣꯛ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤ ꯃꯍꯩ ꯌꯥꯟꯕ ꯅꯠꯇ꯭ꯔꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯖꯦꯅꯔꯦꯜꯗꯒꯤ ꯑꯋꯥꯝꯗꯒꯤ ꯃꯤꯆꯝꯁꯤꯡꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯗꯨꯗꯤ ꯔꯨꯇꯤꯟꯗ ꯄꯨꯟꯁꯤꯕꯨ ꯂꯦꯟꯕ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯃꯇꯝꯒꯤ ꯃꯃꯜ ꯂꯦꯞꯄ ꯚꯦꯂꯨ ꯂꯦꯞꯄ ꯑꯇꯦꯟꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯌꯥꯝꯕ ꯊꯕꯛ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯏꯁꯥꯒꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯏꯁꯥꯒꯤ ꯊꯥꯖꯕꯁꯦ ꯌꯥꯝꯅ ꯆꯦꯠꯄ ꯇꯧꯋꯥꯈꯨꯜ ꯏꯜꯍꯜꯂ ꯑꯜꯂꯥ ꯇꯂꯥꯅ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕꯗ ꯍꯣꯡꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯆꯦꯠꯅ ꯊꯥꯖꯕ ꯃꯄꯨ ꯅꯤꯡꯕ ꯂꯥꯏꯅꯤꯡꯕ ꯏꯕꯥꯗꯠ ꯃꯄꯨꯡ ꯐꯥꯅ ꯊꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯊꯧꯁꯥꯖꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯖꯗꯕ ꯑꯩꯈꯣꯏꯕꯨ ꯂꯣꯠꯆꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯨꯀꯩꯁꯤꯡ ꯇꯤꯖꯣꯔꯤꯁꯤꯡ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯄ ꯉꯝꯗꯨꯅ ꯃꯁꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯠꯄ ꯉꯝꯒꯅꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤ ꯑꯃꯒ ꯈꯦꯠꯅꯔꯤꯕꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯣꯠꯆꯔꯤꯕ ꯂꯟ ꯊꯨꯝꯒꯤ ꯇꯤꯖꯣꯔꯤꯒꯤ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯇꯤꯛ ꯃꯒꯨꯟꯁꯤꯡ ꯑꯁꯦ ꯄꯨꯊꯣꯛꯄ ꯉꯝꯕ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯄꯨꯊꯣꯛꯄ ꯀꯌꯥꯝ ꯌꯥꯝꯅ ꯉꯝꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄ ꯀꯌꯥꯝ ꯌꯥꯝꯅ ꯉꯝꯗꯕ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯏꯖꯨꯀꯦꯁꯟ ꯒꯨꯔꯨ ꯈꯜꯂꯤꯕ ꯁꯦꯛ ꯈꯜꯂꯤꯕ ꯑꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯤꯕ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯄꯁꯤꯡ ꯑꯁꯦ ꯃꯁꯦ ꯀꯔꯝ ꯍꯥꯏꯅ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡꯗꯒꯤ ꯃꯄꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯃꯇꯦꯡꯗꯒꯤ ꯀꯔꯝꯅ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯁꯤꯗ ꯗꯦꯕꯂꯞꯇ ꯒ꯭ꯔꯣꯠꯇ ꯃꯔꯤ ꯂꯩꯅꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨꯈꯛꯅꯤ ꯈꯦꯠꯅꯔꯤꯕꯁꯦ
aduna education na karigumba diploma gi degree gi natraga mengsat gi natraga senda lambi ka koi garbadi ma ke koi sibu sem ko sa pa ga mari leina drabadi maha ngonda pibi rak liba mapuna pibi rak liba matik magun singa do loina mapung phana kang bu sungam loy aduga madu manifest masak ta pa masak ulak pa sungam loy masak ulak tragadi karam hain madu gi mai aduga madu gi manga adugi kanaba atopa su kan hanba adu piya pangamoy masina hakki matang gi lai tasena makti mapu maha mangonda pibi rak liba maran mathungi masak oiriba matik magun sing ase masi masana masagi punsida purakpa haiba asimak achoba hakki pone madudi atopa gi hakni mahak na mangonda pibirakliba matik magun sing adu ulakpa haiba simak atopa da impress tawgadori bani atopa da tamjaninga ohilakadori bani amada atopa da kana hangadori bani upalama mapung marai phara aba masa longla aba adu mapung adu dagi adu wairabadi nungsada su urum langi usiek wayasing mangoda tuwangi yairek pam oi mapon sai madagi mahi palagana kanaba phangi dunyagi ni punamaki aduga upaladuna mapung mari pharagana madu biobasingi punsida kanaba potama patung da soire aduna tasengna upalama gi parman pirabada uhai panba pambi amagi parman pirabada maha na mahi panbagi punsigi haibidi mapambi gi chawbagi thak adu phawba sem saraga chawhanjabase mase mahaki da aduna tasengnamak aikogi mapu mahang ai pede pibirak leba itik igun singase talent singase han tauba talent singase thiba khangba masi yamna tangai phadaba pot amani haujiki nongchukki lepak singda talent hangi isagi talent singbu thibagi humbagi puthokpagi madugi matungina madu thabukto ontho hanbagi amaju education gi line da hairi hiram madu angang singbu chalhanabagi yamna ngalingei dagi hauna class 8 dagi 9 dagi hauna makoy masa kari hiram da chatlaga mai pakani aduga mahak ase kari hiram da mai pakada talent sing yauri matik magun sing yauri habase khangtok na bam jung khangtok pa habase yam tangai phada ba pot amon da thokdang amon da longna kare aduga ngasi gi ai khoi gi manipur da leiriba imung manung family sing ase de parents sing ase mama mapa sing ase masa sing ado samaj da karamba field da na karamba line da na izat wang bage senda lambi yam lei bage samaj da kari dakar oi bage adon chatna kare tasena masa du kari hiram da chana ga dagi masa du ga masada karamba talent natik maguni yaubage haiba folasina ikhan khanadra masina maram oiraga passion ga profession ga manada ba amso pusi hingbada tangdu leika da ba haibade miyoiba duna haibade misak aduna masa masu aduna pusi hingbada tangdu leika da ba haiba pusi ge amna sauba hesama lai amba taseng bade masi punsiron da yaw da bo punsiron de taseng na profession ga passion ga ani si chana gadabani aduga profession ga passion ga chana ga harga di magi passion du karino haibu yengadamni passion se talent dagi lai magi loina jari matik magula dagi lai